Mairen maru pikchabagi wane hakchangda kanaba masal kaya ama yomlaba manine apikpa potchakna magul laiba henmallabade hainabalai pictureabasu samprani video makha chathajadringai wahang amatang mairen thongba chabada marudi hapnade maru hundok pibra natragana chabibra comment phongdok piramo nungtigi maru taragumba chabada aduki matik kanava fats magnesium amasung zinc gi chang yamna phangba ngami fat yawi haibsida amuksu pakhalure fat haibse isam samna mahau haibane masida saturated fats trans fat monosaturated fats amasung polysaturated fats haiduna chawrakna makhal mari thokna khaidoe mari asidagi chasinbada kanadaba fats oiribase saturated fats ne samna ghee gumbase saturated fats ki manung chale room temperature da chumna thambada mapang oiba mahau sing haibadi butter palm UV thau cheese red meat na chingbada saturated fats ki chang yamna yawe phare fats ki wari si tension laga mairen maru rom da mung laksage mairen maru da yawri basina hojik panjakriba fats sing asigi manung da tongalba unsaturated fats ne hakchang da kanaba piba fat ne Tijinbagi matung inna unsaturated fat na blood cholesterol level fagar hanba shock papan bada oisil hanba thabom bigi mihun chang nai hanba masung hakchangi kayat kayagi maru oiba thabak thoram singda mateng pang mamangai laiwa ki leirang da chak thonglinge matamda mairen marubu laiwa ki leirang adugi asabada lowbugumna thamlaga mairen maru sing adubu chabi bisil naw sing yawbibra khumbiramo commenta adumna mairen maru manghandana sum chabana tongal ba makhalgi cancer laina dagi ngakthok pangami haibagi research studies singna phongki asida natana mairen maruna prostate amasung ising khawtek ta kaidana thamba amasung mapangan kankhal hanbada mateng pang ising mari nungaitaba yung hanbada nungaitaba miyoi singna mairen maru chabada kanaba phangi haibagi research studies singlai mairen maru khwaidagi phava natural oina magnesium gi phangphamne mairen maru da yawriba magnesium gi chang asina hakchangi igi khongjal fagal hanba thabom bigi laina kayadagi ngakthokpa amasung mapangal kankhat hanba sarugi mapangal fagar hanba amasung ide yawba sini gi chang yamhandaba tahandaba chang amada thambada su mateng pange asida natana mairen maru da jing yawbana nupagi fambi marang kaidaba amasung angang oiba ngamdabagi khudong sadaba sing asidagi mairen maru chabana khara makhaidi kanaba phanghalle adubu kanai haiduna chanaba changdagi henna chasinlabadi puknaba oning lawba khong hamthaba khong hambada nungaitaba thokhanba yai calories ki chang yamna yawbana henna chasinbana hakchangi arumba hengal hanbada mateng pang medicine net ta iwa article amagi matung inna American Heart Association na nongmada mairen maru gi chang asi 30 gram nungti gi chabada aduki matik kanaba phangali haiduna phongdokhiba leiri nongmada maru tara natragana tara manga kun phawba chabada aduki matik kanaba phang matungda mairen maru manghan biragano ponumpu thagatchare